नुपी मयामना ड्रग की माइक तौबसे नुपी सिंगे कमाई खनगदगे खाइबदा पृथ्वी को पांगथोकपसे खुराई नाई पांगथोकपसे याम नुंगाई नुंगसी मामा ओइदि के मचा सिंगो लाइरो को तंबदा अवा मयाम चाबा फंगदगी हुजी की चारगा कराई चारगा खनबा मामा लेती अदुगुम मयाम पुन खनरे करिनो तानाबदि मथौ तायना खली आई याम नुंगाई अखोई ऑनरेबल मेनेगी कोई इबेम यावरी निंगशन जनिंगदी खुराई केंद्र लेइबा अहल ओइर पीछे कॉलेज सुना बीबी ना बबनबी लोइना ओइदो पेंजे मवा मकुरो लेकिन सिंगम थोक मेले के पेंजे मसिको मसिन चितना लोइना खुराई केंद्र मन गलाइबा लेइला मपुरो इलेक्ट्रो कया समाचार लाइक कम याम खांगले कंगना चिमाइदं नांदो नानु इसिंगनि लोरे कमता नुपी अहुम अम्बने एमबी तमी अमना बी थार तमी अमना पियर थार दोरी अहुम मामा ओइना मरु मचा के गौरे नानु लिस्टिंगनि लोरे नानु मरुम सामयाम खैबते अदुगुम अवा मयाम खुराई केंद्र लेले मेना खालेबा असिगुम नुपी मिति पालो रस्तिना आइना लिस्टिंगनि कोई ऑनरेबल मेले के यावरी असिगुम निंग मयाम मागी केंद्र की पोलिंग कमिटी ले हंगेर ताने मामा ओइदि क्या सिबो अंगम मते पांग बिरेहरका स्विंग चिंपी बेबा खादियन दिने सितमदा अखोई अरुमा इंडस्ट्री डिपार्टमेंट की छाको लुंबी बेरा बे मुद्री में पीबा डिपार्टमेंट में आ रही है आगे सोशल वर्कर अखोई लुंगी छाको पीबा लंबा हाई में आमचे मची पी ओइदि सिंगे नमितसिदा अखोई ऑनरेबल मेले की गेम जग बियर में आमतो अखोई अंगम खर पीबी हाइबो वाइ शेयर करगा लिंगी माइ हाइकी पुलु ओइदि सिंगे नमितसिदा आइना थमुइ वाइ खर से आजे बरोइन दगिदन थगचरी प्रोग्राम असिगी खसखसर कोइना असिगी चीफ गेस्ट ओइना लिस्टिंगनिबा खुंगजरिबा जिला परिषद मेंबर नांदेइबम लेकाई उमिन ओइना श्री अथोपम केंद्र नामसिगी सिगुलबा इंटरनेशनल वुमेन्स डे कमरी लिनबा मखम खरत थबिनबा बिदबा नोचै Nasi aman ortada. Koi kundu biriba. Shor kurun loina. Nasi kesulaba. Malem ki nupi sigi numit sida. Aigi nupi jaraba. Iram Amerika isundale biriba. Ima pungu. Aina notu salogana. Laipu mammo diseri. Loina nasi kesulaba. Malam ini nupi midasida. Khurai Nandeibam Leikai. Gram Panchayat. Sinduna. Nupi sigi nupi. Ebi transformation meste na pantok riba tormasigi. May dal mandaling sinbiriba. Aigi ima. Aigi ishalam na aigi yamu. Kai nasbagal na. Asigi. Numidasibu mapan riba. Aigi sisarbi masing. Salsing. Kai nasbagal sari. Bainana. Sikulaba. Malam ki. Nupi dasi. Kari horkibno musigi. Hodang karino. Aduga. Aigi nupi Malam dan nupi sigi status akhoi nupi sigi leiba ibam makhoi leiba mong atomiyam si prithvi ki mafam khudimakta sandukna pawbi ge dabiba agi sijarapa media ki sina offer no kai kai no sri
tasengna malemge ngasidi malemge oina nupi numinasi prithvi mapom khudimaka paksana pangmari masimak aikoigi ishorna semam madanda nupaga nupigi aikoigi nungyoba phibamda khena khara mamukasu matamamada aikoigi nupi singasida leiramba aikoigi nupi singi phibam makoigi similon makoigi leirambeba leikai amasung makoigi leirambeba mayamse aduki matri phibam parande tasengna kanda aikoigi ishorna semamba aikoigi nupaga nupi khena kudong sabar dorka asagi nupi singu yamna awa leiramba ngasidi maling doina achoba homo malaki masi tasengna kanda ngasi mai khuna pangkholiba aikoidi ngasi dungbulang ngai tasengna kanda prithvi goina nupi layase ngasi ngarang samanari adu masi yamna ngali matandagi 1911 aikoidi 1990 matamda 20th century na horokumdagi aikoidi prithvi da achomba mumenama nupi singi phibam pagalagadami nupi singu phadana pambigadami amasung nupibu ngakpi senbidana makoi mapapa miyamo henggadami habagi movement se prithvi tungang bachok kolebak sidari 1911 dagi hokre masida yamna roiba role se aikoidi Germany nupi yam kangai yamna roiba role lokri maming ni senkowe aduna mana prithvi khudimaka aikoidi nupi singi phibam pagana wanarada ultimate sawol lowi mana osga wena sasali aduga mana asagi nupi singi laiba ngais mayam amasya makanda nupi singi phibam pagana wana se mapum datna ngais tora kanda prithvi goiba ahanba nupi singi phibam se 2011 na phami maduda nupi sam masakye madugi mifamda aikoidi nupi se prithvi goina thamdam ne harakanda 2011 gi 28 February dagi ahanba aikoidi international movement se aikoidi panghowe aduga madugi mathang sahi ani surakanda 2013 gi 1913 gi aikoidi March 8 sida housing chatnariba March 8 sida adum panghogalai smaitona aikoidi nupi se prithvi goina mafam khudimaka pangkhol lakodo ngasidi aikoidi manipur da sudi thengabsu thengna aikoigi manipura ngasidi mayam mumanda ima odimyana aikoigi learning haiba aikoigi nupi amal layase ngasidi mayam from mayam pangkhomari tasengna aikoigi prithvi da malemda nupi role se chawi mafam khudimaka aikoigi nupi movement se kariga loina raga lakya kanda nupi sina samaj simil londa aduki matik chawa role lawi aikoigi samaj gi sel thungi phigam phagan abonabada samaj bu masak ta na bonabada aikoigi nupi singgi role di yam chauraga aikoigi nupi singgi role se neglect sum tora lakuduna women gi movement aikoigi nupi gi movement nupi singgi status pagalang gadam ne abigi movement se aikoi karida lakhe ganda aikoigi labor movement ga loiner ga lai tasengna aikoigi laikai so aikoigi iramdal su mayamna dum yengbiyo aikoi nupi singsina lower role si aduki matik chawi aikoi yumdagi horaga aikoigi laikai da loba laikai digi lorkanda aikoigi samaj lower role si aduki matik chawi aduna masmai tona nupi singsigi simil longi sel thungi phibam phagalanaba samaja mamasagi amasung samaj gi laikai gi masa masu horak liba mayam gi phibam phaganaba horokda makoina loriba role do makoi thabak suna aikoigi women gi movement se adum loiner ga lai madudagini ngase aikoina nupi gi phida ama mayam gi mamang da phangai base madugi movement du yoram dagadi phangoi aduna aikoi isorna sema moda aikoi nupa ga nupi gi marakta kitang biological difference aikoi gi kayat ki oiba aikoi gi nung oiba kanoda kitang khena ba thamango su ngasidi nupi nupa sab manhan gadabni nupa na phangba right to nupi singna su phanggadabni haibagi movement am khla kanda ngasi aikoi nupa nupi gi right sa mani aduna nupa singna lower role nupi na lower role se aduki matik manhan gadabni haibasi hujikti samaj ki prithvi gi oina yanar bo apum ori tasengna nupi singsi role se aikoi gi samaja yum dagi horaga aikoi gi laikai dagi horakanda aikoi gi samaj da aduki matik chawi
ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥꯅ ꯂꯧꯕ ꯔꯣꯜꯗꯒꯤꯗꯤ ꯅꯨꯄꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯁꯤ ꯌꯥꯝ ꯆꯥꯎꯕ꯭ꯔꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯨꯝꯗ ꯍꯦꯛꯇ ꯌꯦꯡꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯃꯗ ꯅꯨꯄꯥꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯅꯨꯄꯤꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯀꯗꯕ ꯃꯤꯔꯣꯟ ꯑꯩꯈꯣꯏꯒꯤ ꯆꯥꯔꯣꯜꯁꯤꯡ ꯑꯁꯤ ꯁꯦꯝꯕꯗꯁꯨ ꯅꯨꯄꯤꯒꯤ ꯔꯣꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯔꯣꯜꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗꯁꯨ ꯀꯥꯎꯊꯣꯛꯑꯒ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯔꯣꯜ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃ ꯂꯧꯔꯒ ꯄꯥꯡꯊꯣꯛꯄꯒꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯌꯥꯝꯅ ꯂꯧꯅꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯂꯧꯅꯔꯤꯕ ꯊꯧꯗꯥꯡꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯧꯕ ꯊꯧꯗꯥꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯒ ꯂꯥꯛꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯅꯨꯄꯤꯒꯤ ꯂꯥꯟ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯃꯤꯡ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯅꯨꯄꯤꯒꯤ ꯂꯥꯟ ꯑꯁꯤ ꯀꯔꯤꯒꯤ ꯊꯣꯛꯈ꯭ꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯐꯪꯉꯛꯇ꯭ꯔꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯇꯥꯡꯂꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯍꯧꯈꯤꯕ ꯏꯍꯧ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯄ ꯌꯥꯔꯣꯏ ꯅꯨꯄꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯅꯨꯄꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯤꯡ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯅꯨꯄꯤꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯀꯥꯎꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯨ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯥꯝꯅ ꯁꯟꯗꯣꯛꯅ ꯇꯥꯛꯑꯒꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯇꯦꯟꯁꯤꯟꯖꯔꯛꯂꯕꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯗ ꯃꯔꯨꯑꯣꯏꯕ ꯁꯃꯥꯖꯒꯤ ꯏꯁꯨꯁꯤꯡꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯀꯜꯆꯔꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯜꯆꯔꯗ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯁꯃꯥꯖꯅꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯁꯛ ꯈꯪꯕ ꯁꯃꯥꯖꯅꯤ ꯍꯥꯏꯕꯁꯦ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯌꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯅ ꯌꯣꯛꯈꯠꯄ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤꯅ ꯌꯣꯛꯈꯠꯂꯝꯕꯅꯤ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯅ ꯂꯧꯕ꯭ꯔꯥ ꯃꯁꯤ ꯀꯜꯆꯔꯁꯤ ꯀꯅꯥꯅ ꯌꯣꯛꯈꯠꯂꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤꯁꯤꯡꯅ ꯂꯧꯕꯅꯤ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯗꯨꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯀꯣꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯦꯟꯁꯤꯡꯁꯤꯒꯤ ꯗ꯭ꯔꯦꯁ ꯀꯣꯗ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤ ꯀꯅꯥꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯍꯜꯂꯤ ꯅꯨꯄꯤꯁꯤꯡꯅ ꯁꯦꯠꯂꯛꯄ ꯐꯤꯖꯦꯠ ꯆꯛꯆꯥꯗꯨꯅ ꯃꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕꯒꯤ ꯊꯧꯗꯣꯛꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯕꯒꯤ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯡꯗꯨꯅ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯇꯨꯅ ꯇꯥꯛꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯩꯇꯕ ꯌꯨꯝꯒꯤ ꯂꯩꯇꯕ ꯅꯠꯇ꯭ꯔꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯂꯩꯇꯕ ꯃꯤ ꯑꯃ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯄꯤꯁꯤꯡꯗꯨꯅ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯇꯨꯅ ꯇꯥꯛꯏ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯅ ꯃꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨꯅ ꯇꯥꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯜꯆꯔꯗ ꯆꯥꯎꯈꯠꯄ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤꯕꯁꯦ ꯅꯨꯄꯤꯁꯤꯡꯁꯤꯗꯒꯤ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯏꯃꯥ ꯑꯣꯏꯅ ꯉꯁꯤ ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯃ ꯊꯣꯜꯂꯝꯃꯀꯥꯟꯗ ꯏꯃꯥ ꯍꯥꯏꯕꯅꯤ ꯏꯃꯥꯁꯤ ꯀꯔꯤꯒꯤ ꯀꯧꯔꯤꯅꯣ ꯏꯃꯥꯁꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯗ ꯏꯃꯥ ꯀꯧꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏ ꯅꯩꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪꯕ ꯑꯦꯛꯁꯄꯥꯔꯠ ꯃꯌꯥꯝꯅ ꯅꯩꯅꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯅꯣꯂꯦꯖ ꯈꯤꯇꯪ ꯍꯥꯏꯖꯔꯒꯗꯤ ꯏꯃꯥꯁꯤꯗꯒꯤ ꯍꯧꯔꯛꯐꯝꯅꯤ ꯏꯃꯥꯁꯤꯅ ꯃꯌꯥꯝꯒꯤ ꯇꯥꯁꯤꯟꯐꯝꯅꯤ ꯏꯃꯥꯁꯤꯅ ꯃꯌꯥꯝꯒꯤ ꯂꯣꯏꯁꯤꯟꯐꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯁꯤꯅ ꯂꯧꯔꯤꯕ ꯑꯁꯨꯛꯀꯤ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯔꯣꯜꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯒꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯀꯔꯝꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯁꯧꯒꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯀꯔꯝꯕ ꯃꯥꯏꯌꯣꯟꯗ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯡꯗ ꯂꯣꯏꯅ ꯂꯩ ꯑꯩꯈꯣꯏ ꯅꯨꯄꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯁꯃꯥꯖ ꯑꯃ ꯑꯣꯏꯕ ꯌꯥꯔꯣꯏ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯐꯕ ꯅꯨꯄꯤ ꯑꯐꯕ ꯃꯃꯥ ꯑꯣꯏꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯁꯤꯡꯗ ꯑꯩꯒꯤ ꯏꯃꯥ ꯁꯛꯂꯕꯤ ꯏꯃꯥꯁꯤꯡ ꯑꯃꯁꯨꯡ ꯏꯃꯥ ꯑꯣꯏꯒꯗꯧꯔꯤꯕ ꯁꯃꯥꯖꯀꯤ ꯏꯃꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯁꯦꯡꯕ ꯃꯃꯥ ꯑꯃꯒꯤ ꯁꯛꯇꯝꯗꯨ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ
ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯃ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯌꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯒꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯈꯣꯡ ꯁꯣꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯃꯃꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯑꯗꯨꯝ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯩꯒꯤ ꯏꯄꯥꯁꯤꯡꯅ ꯂꯧꯔꯛꯄ ꯊꯧꯗꯥꯡꯗꯒꯤꯗꯤ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯅ ꯍꯤꯡꯉꯤꯕꯁꯤ ꯃꯇꯝꯗꯨꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯕꯤꯔꯝꯕ ꯊꯧꯗꯥꯡꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯍꯤꯡꯉꯤꯕꯅꯤ ꯄꯤꯛꯑꯕꯁꯨ ꯖꯥꯇꯤ ꯑꯄꯤꯛꯄ ꯖꯥꯇꯤ ꯑꯣꯏꯔꯒꯁꯨ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣই ꯃꯅꯤꯄꯨꯔꯤ ꯖꯥꯇꯤ ꯑꯃ ꯃꯁꯛ ꯇꯥꯛꯏꯕꯁꯦ ꯉꯁꯤ ꯃꯃꯥꯡꯗ ꯆꯠꯄꯤꯈꯤꯕ ꯑꯩꯒꯤ ꯏꯃꯥꯁꯤꯡ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯗꯣꯟꯁꯤꯡ ꯑꯗꯨꯅ ꯂꯧꯕꯤꯔꯝꯕ ꯊꯧꯗꯥꯡꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯥꯇꯤꯁꯤꯒꯤ ꯏꯃꯥꯁꯤꯡꯅ ꯁꯦꯝꯕꯤꯔꯝꯕ ꯑꯩꯈꯣꯏ ꯁꯨꯔꯣꯟ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯉꯝꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩ ꯌꯥꯝ ꯁꯥꯡꯅꯁꯨ ꯉꯥꯡꯖꯔꯔꯣꯏꯒꯦ ꯉꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯕꯁꯦ ꯉꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯃꯥꯁꯤꯡꯒꯤ ꯅꯨꯃꯤꯠꯅꯤ ꯑꯁꯦꯡꯕ ꯏꯃꯥ ꯑꯃ ꯑꯣꯏꯔꯒ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤꯁꯤꯡꯅ ꯂꯧꯔꯛꯏꯕ ꯊꯧꯗꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯥꯒꯠꯄꯤꯔꯒ ꯑꯁꯣꯟꯕꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯁꯣꯟꯕꯕꯨ ꯌꯣꯛꯈꯠꯄꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃ ꯁꯄꯣꯔꯠ ꯇꯧꯔꯒ ꯇꯨꯡꯒꯤ ꯑꯐꯕ ꯖꯥꯇꯤ ꯑꯃꯒꯤ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨ ꯏꯃꯥꯁꯤꯡꯗ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯏꯃꯥ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯖꯦꯠ ꯄꯤ ꯇꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯂꯩꯁꯥꯝꯊꯦꯡ ꯑꯣꯡꯕꯤ ꯑꯕꯦꯕꯨ ꯉꯁꯤꯒꯤ ꯋꯨꯃꯦꯟꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛ ꯀꯧꯁꯤꯟꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯕꯨ ꯏꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯇꯥꯃꯣ ꯑꯃꯁꯨꯡ ꯏꯆꯦꯃꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯠꯆꯔꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯪꯁꯟꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯂꯥꯛꯄꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯊꯤꯝꯗ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯀꯌꯥ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯄ꯭ꯔꯥꯎꯗꯂꯤ ꯐꯤꯜ ꯇꯧꯋꯦ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯅꯁꯨ ꯌꯥꯝꯅ ꯉꯁꯤꯒꯤ ꯃꯤꯊꯨꯡꯂꯦꯟꯁꯨ ꯑꯣꯏꯕꯤꯈꯤꯕ ꯀꯀꯥꯅ MLA ꯑꯃꯒꯤ ꯗ ꯄꯥꯎꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯄ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯛꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯀꯀꯥ ꯑꯩ ꯇꯧꯖꯒꯦ ꯃꯊꯪ ꯑꯩ ꯍꯥꯏꯖꯒꯦ ꯀꯀꯥꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨꯝ ꯊꯕꯛ ꯑꯣꯏꯅ ꯃꯊꯪ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯁꯥꯡꯅꯁꯨ ꯉꯥꯡꯖꯔꯔꯣꯏꯒꯦ ꯀꯀꯥ ꯍꯣꯏꯅꯁꯨ ꯌꯥꯝ ꯐꯖꯕ ꯇꯥꯃꯣ ꯍꯣꯏꯅꯁꯨ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤꯈ꯭ꯔꯕꯅꯤꯅ ꯃꯇꯝꯁꯨ ꯊꯦꯡꯖꯜꯂꯛꯂꯕꯅꯤꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯉꯁꯤꯒꯤ ꯐꯪꯁꯟꯒꯤ ꯑꯣꯏꯅ ꯑꯩ ꯇꯧꯖꯔꯝꯒꯦ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯗ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤꯁꯨ ꯉꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯃꯥꯜꯂꯦ ꯑꯩꯍꯥꯛꯅ ꯈꯪꯖꯕꯗ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯣ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯗꯁꯨ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯉꯝꯕ ꯏꯆꯦ ꯀꯅꯥꯅꯣꯝꯇ ꯀꯥꯈꯠꯄꯤꯔꯛꯎꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯤ ꯏꯆꯟ ꯄꯨꯕꯤꯔꯛꯑꯣ ꯑꯉꯝꯕꯗꯨꯅꯤ ꯇꯧꯔꯝꯒꯦ ꯃꯇꯨꯡꯗꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯩꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯆꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝꯕꯨ ꯑꯗꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯊꯥꯏ ꯑꯗꯣ ꯃꯁꯤꯡꯗꯤ ꯑꯩꯁꯨ ꯈꯪꯖꯗꯦ ꯑꯗꯣ ꯃꯇꯨꯡꯗ ꯁꯤꯗ ꯊꯥꯔꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯔꯨꯛ ꯃꯔꯤ ꯊꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏ ꯋꯥꯏꯈꯣꯝ ꯇꯔꯨꯟ ꯀꯨꯃꯥꯔ ꯁꯤꯡ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯟꯗꯔꯗ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯄꯨꯕꯤꯔꯤꯕ
Tamu coba wafam kara thambina bagidamagta ningsingjari. Nasigi isam samna yamna bhas oidana koi Khurai Nandeibam Leikai Gram Panchayat na piktak na sinjawa adugumba International Women's Day haiba kano International Women's Day gi thorum asi koi yamna pik na sinjawani koi kano na Gram Panchayat na Khurai Nandeibam Leikai Gram Panchayat adubo followed by a grand musical night. Aduna horen si nungai na su yeng biu imai bel sing si dalai si la yeng biu ngasigi thauram masida koigi guest chief guest ki pam lang lengchen bireba Sri aigi now atopam Okandrajit Singh aduga president obiribi Yumnang Ombi Chitra aduga guest of honor da leibiriba koigi honorable MLA gi koigi posak ama adum oyenaba leadership losing purel oinana bi wakalon makoi bu encourage to biba makoi bu thagat biba adum bi wakalon ponana ba women in leadership and achieving equal future asigum pandemic covid pandemic marak seisida adum ba nupa nupi sab manaba adum ba equal loiba future ama thamba haibisi timda matang pangtok tuna lakpani yamna fazai nupi is yam important noy ai hanas faija gare nupi is itihas na sakhi ni itihas te hawda nupi is na matang so every event incidents kaya da prithvi ki jaga khudi makta nupi sing so role loudon lai manipuri context te yengro su yamna so se lintoing ambi akogi maran lintoing ambi adi tai akogi huzik loin bak matang akogi sumaina nupi singji share to dun lai hajari ba nupi se asuki mate important oi haibase nupi si akoi huzik nawai de kanara me sa khara thongaga nupa gi sewa khara tor panglai de leiba yabdona adu di huzik matam sididi yaraktre diam dynamic oi ba world dynamic oi ba keno se isda yam important nupi se leiramdraba nupi se leiramdaba tarboy di ngasigi prithvi hai planet se masi miyoi ba jati na kundaram da su yae ba nupi se leiramdraba
in the absence of women folk leiram da tar boidi ngasi gi prithvi se miyoi ba jati se ta dan leiram bo yae aduna yamna important noi aduga nupi sing sina lork le ma ki thokdo wathok ai bi nupi sing si nupi san nupi dagi achauba khoi gi nupi e bi yamna duki matik yamna important noi hai bi praman di nupi dagi lan hawi every land yang jeng biu Helen of Troy ba sar si nupi ki damakta tum na sakrim ni nupi si important yam oiba then atai lei ba kano mayam se history da kai da yaw mayam se sinasu matam dum saki oi India ki context de yengro ko su yamna leigre akoi Indian history de yengro su Mahabharat kamain hogi Ramayan kamain hogi nupi de ngakni adu nupi is a very important thing in this world, dynamic world. Aduna akoi hujik nupi singse hujigari ba thimji da yengjan biro akoi nupi sina leadership oigdam ni haiba leadership ta luseng purel loibda sungsoi soi dana yaw gudabani aduga akoina nupa ga rights manana nupa gumna asi hujiki pendami marsida sangjan gadabani haiba thimmas ko loina akoi imai biol sing sangjan biro manglamda come to forward sanction biro aduga mayam sakun nanawa koi manipur gi nupi sing ja koi cha ising thong na nupa na gi sewa khara tong sung leira gno apan topiro leadership oi biro akoi bu lusing biro basa akoi gi leiriba kano sing sibu nupa gumna just like a man adumna mayam nupa amugumna thawak si function to biro larik tasu lasidu tawsu tawram ni manipur phari am chakol labni adubu sakole dungai hujiki akogi thaina gi channe bise nupi ji bu suppress to namda da thambi ba nupa gi makha da legidami hai vocal lunche koi masi kopiro aduga yamna afabu vocal longal loina na punsi nungsang ba koi gi samaj gi tak kathop ngamba adumba nupi sing oi bio haina wapang wai kra ji thamjara idum yai lobje ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯖꯤꯄꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯙꯥꯟ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕꯤ ꯏꯆꯦꯕꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛ ꯅꯣꯜꯂꯨꯛꯆꯔꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯕꯦꯟ ꯃꯉꯥꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯒ꯭ꯔꯥꯎꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥꯕꯨꯁꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯒꯤ ꯄꯥꯂꯟ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯁꯨꯞꯆꯤꯟꯖꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯂꯦꯗꯅ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦꯅ ꯍꯥꯏꯔꯤꯕ ꯄꯥꯂꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯋꯤꯗꯣꯁꯤꯡ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯕꯤ ꯊꯧꯅꯥ ꯐꯕꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯗꯤꯁꯦꯕꯜ ꯄꯥꯔꯁꯟꯁꯤꯡꯕꯨ ꯉꯝꯖꯕ ꯈꯨꯗꯣꯜ ꯈꯔ ꯄꯤꯅꯕ ꯀꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡꯕꯤꯔꯛꯄꯁꯤꯡꯁꯤꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ COVID-19ꯒꯤ ꯋꯥꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯕꯗꯒꯤ ꯍꯦꯟꯅ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯂꯥꯛꯇꯅ ꯑꯗꯣꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯒꯗꯕꯒꯤꯗꯃꯛꯇ ꯅꯅꯥꯎ ꯅꯆꯥ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯌꯥꯕ ꯃꯈꯩ ꯉꯥꯛꯄꯤꯌꯣꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ COVID-19 ꯁꯤꯗ ꯌꯥꯝ ꯋꯥꯔꯝꯒꯅꯦꯕ
ꯑꯩꯈꯣꯏ ꯆꯦꯡ ꯈꯔꯗꯪ ꯆꯥꯔꯒ ꯌꯥꯗꯕ ꯑꯂꯨ ꯂꯩꯔꯒ ꯇꯣꯛꯄ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯕ ꯆꯍꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯀꯌꯥꯝ ꯋꯥꯅ ꯈꯪꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯒ꯭ꯔꯥꯁꯔꯨꯠꯇ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯑꯄꯤꯛꯄ ꯄ꯭ꯔꯙꯥꯟꯅꯤ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯖꯗꯕ ꯑꯗꯨꯕꯨ ꯑꯉꯝꯕ ꯈꯔ ꯇꯝꯖꯕ ꯀꯝꯗꯧꯔꯤꯒꯦ ꯍꯪꯕꯗꯨ ꯅꯠꯇꯕ ꯑꯇꯩ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯆꯍꯤ ꯆꯨꯞꯄ ꯋꯥꯔꯨꯔꯕ ꯇꯨꯡꯗ ꯆꯍꯤ ꯑꯃꯅꯦ ꯑꯩꯈꯣꯏꯅ ꯋꯥꯃꯤꯟꯅꯔꯨꯔꯤꯁꯤ ꯃꯥꯔꯆ ꯊꯥꯗꯒꯤꯅꯤ COVID-19ꯁꯤ ꯑꯩꯈꯣꯏ ꯍꯧꯔꯤꯁꯤ ꯑꯗꯨꯒꯨꯝꯕ COVID-19ꯗꯨ ꯉꯁꯤꯗꯤ ꯈꯔ ꯈꯔ ꯃꯃꯤ ꯁꯥꯝꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯔꯝꯕꯗꯨꯗꯒꯤ ꯐꯔꯛꯑꯦ ꯑꯗꯨꯒꯨꯝꯕ ꯐꯔꯛꯄꯗꯨꯗ ꯋꯥꯔꯨꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯊꯃꯣꯏꯗꯨ ꯈꯔ ꯏꯪꯉꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯅꯨꯃꯤꯠꯁꯤ ꯇꯥꯟꯖꯥ ꯂꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝꯁꯤꯃ ꯍꯥꯞꯆꯤꯟꯖꯕꯅꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯋꯥꯔꯨꯔꯕ ꯊꯃꯣꯏꯁꯤꯡꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯃꯤꯟꯅꯁꯦꯅ ꯑꯗꯣ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯦꯡꯕꯤꯔꯛꯂꯤꯕꯁꯤꯡꯅ ꯌꯥꯝ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯎꯅꯗ꯭ꯔꯒꯗꯤ ꯈꯪꯗꯦꯕ ꯑꯗꯨꯅ ꯍꯪꯒꯣꯏꯕ ꯏꯀꯥꯏꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯅꯆꯥ ꯅꯅꯥꯎ electedꯁꯤꯡꯕꯨ ꯀꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯂꯥꯛꯀꯦ ꯑꯋꯥꯕ ꯑꯅꯥꯕ ꯊꯤꯗꯅ ꯑꯔꯩꯕ ꯆꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕꯒꯤ ꯍꯩꯅꯕꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯊꯃꯤꯟꯅꯁꯦꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯗꯨꯒ COVID-19 ꯃꯔꯛꯇ ꯋꯥꯔꯒ ꯍꯪꯕ ꯂꯥꯛꯈꯤꯗꯦ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯇꯕ ꯌꯨꯝ ꯁꯨꯡꯅꯁꯨ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨꯝ ꯀꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯋꯥꯕꯗꯤ ꯃꯌꯥꯝ ꯋꯥꯔꯝꯈꯤꯅꯦꯅ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯩꯌꯦꯕ ꯃꯇꯝꯗꯨꯗ ꯍꯟꯊꯈꯤꯕ ꯁꯦꯟꯃꯤꯠꯂꯣꯟ ꯁꯨ ꯅꯣꯝꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯖ ꯅꯣꯝꯖꯔꯒ ꯇꯥꯟꯖꯒꯗꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯡꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯁꯨ ꯊꯧꯅꯥ ꯂꯩꯅ ꯏꯃꯥ ꯏꯆꯦ ꯏꯅꯦꯝꯁꯤꯡꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯏꯃꯨꯡꯁꯤꯡꯕꯨ ꯏꯆꯥꯁꯤꯡꯕꯨ ꯌꯣꯛꯇꯅ ꯄꯤꯖꯗꯅ ꯇꯧꯔꯒ ꯀꯌꯥꯝ ꯋꯥꯔꯝꯅꯤ ꯃꯇꯝ ꯑꯃꯒꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄꯤ ꯏꯃꯥꯁꯤꯡꯒꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯋꯥꯔꯤ ꯄꯨꯋꯥꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯁꯤ ꯇꯥꯔꯤ ꯃꯇꯝꯗꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯃꯆꯥꯁꯤꯡ ꯆꯔꯥ ꯍꯦꯟꯕ ꯌꯥꯗꯦꯅ ꯆꯥꯛꯂꯥꯡ ꯈꯣꯡꯆꯠ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯏꯇꯤꯍꯥꯁꯇ ꯂꯩꯍꯧꯔꯤ ꯑꯗꯨꯒꯨꯝꯅ ꯈꯣꯡꯖꯪ ꯃꯌꯥꯝ ꯑꯃ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯤ ꯋꯨꯃꯦꯟ ꯑꯦꯟ ꯀ꯭ꯔꯥꯏꯝ ꯅꯨꯄꯤꯁꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯉꯁꯤꯒꯤ ꯅꯨꯄꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯕꯨ ꯑꯗꯨꯛꯀꯤ ꯋꯥꯡꯅ ꯊꯥꯡꯒꯠꯇꯅ ꯏꯀꯥꯏ ꯈꯨꯝꯅꯔꯒꯁꯨ ꯅꯨꯄꯤꯁꯤꯡꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕꯗꯤ ꯂꯦꯞꯄ ꯂꯩꯇꯦ ꯑꯩꯈꯣই ꯅꯨꯄꯤꯁꯤꯡꯕꯨ ꯃꯥꯡꯍꯟꯕꯗ ꯅꯨꯄꯤ ꯌꯥꯎꯏ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯅꯩꯅꯁꯦꯕ ꯅꯨꯄꯤꯁꯤꯡꯕꯨ ꯍꯨꯟꯕ ꯅꯨꯄꯤꯁꯤꯡꯕꯨ ꯉꯥꯡꯕꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯑꯗꯨꯝ ꯍꯦꯛꯇ ꯌꯥꯎꯔꯝꯃꯦ ꯁꯤꯒꯨꯝꯕꯁꯤ ꯑꯃꯅ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯥꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯆꯠꯅꯕꯤꯁꯤ ꯇꯣꯛꯑꯀꯥꯟꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯅꯨꯄꯤꯒꯤ ꯁꯃꯥꯖꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯇꯒꯤ ꯂꯦꯡꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯋꯤꯗꯣꯁꯤꯡ ꯋꯥꯠꯍꯧꯕ ꯂꯩꯔꯒꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯔꯧꯕ ꯂꯩꯇꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯔꯛꯇꯩꯁꯨ ꯋꯥꯠꯇ ꯆꯤꯊꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯁꯤ ꯇꯝꯖꯒꯗꯧꯔꯤꯕ ꯈꯨꯗꯣꯜ ꯑꯁꯦ ꯑꯗꯨꯝ ꯂꯧꯕꯤꯔꯅꯕ ꯃꯌꯥꯝꯅ ꯄꯥꯎ ꯄꯤꯕꯤꯌꯣꯅꯁꯨ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖ ꯂꯥꯡꯖꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯖꯤꯂꯥ ꯄꯔꯤꯁꯠꯁꯨ ꯑꯉꯝꯕ ꯄꯥꯡꯕꯤꯔꯛꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLAꯒꯤ ꯂꯣꯏꯅꯕꯤꯅꯁꯨ ꯉꯁꯤ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯅꯨꯃꯤꯠꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯜꯂꯕꯅꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯣꯜ ꯑꯦꯖ ꯐꯪꯉꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯆꯪꯉꯛꯇꯕ ꯌꯥꯎꯕꯒꯤ ꯋꯥꯀꯠ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ COVID-19 ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯆꯠꯆꯩ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯑꯣ ꯊꯥꯔꯒ ꯄꯩꯁꯥ ꯆꯪꯉꯛꯇꯕ ꯕꯦꯡꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯖꯔꯒ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠ ꯘꯔꯗ ꯋꯤꯗꯣꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯗꯤ ꯋꯤꯗꯣꯁꯤꯡ ꯂꯤꯁꯇꯗꯤ ꯌꯥꯎꯔꯒ ꯐꯪꯗꯕ ꯒꯣ ꯇꯨ ꯚꯤꯂꯦꯖꯇ ꯍꯥꯞꯈꯤꯕ ꯑꯗꯨꯒꯨꯝꯕ ꯆꯤꯊ ꯅꯥꯟꯊꯕꯁꯤꯡꯗꯨ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯄꯥꯏꯕ ꯑꯩꯈꯣꯏ ꯃꯦꯗꯥꯝꯗꯣ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯄꯨꯡ 1:30ꯗꯒꯤ ꯍꯧꯖꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯑꯋꯥꯠ ꯑꯄꯥꯗꯨ ꯉꯁꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯦ ꯏꯅꯦꯝ ꯂꯝꯄꯥꯛꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯊꯝꯖꯔꯤ ꯄꯦꯟꯁꯤꯟ ꯆꯪꯉꯛꯇꯕ ꯋꯤꯗꯣ ꯐꯪꯗꯕ ꯑꯋꯥꯠ ꯑꯄꯥ ꯋꯤꯗꯣ ꯄꯦꯟꯁꯤꯟꯒꯤ ꯂꯤꯁꯇꯗꯤ ꯌꯥꯎꯔꯕ ꯄꯩꯁా ꯆꯪꯉꯛꯇꯕ ꯑꯩꯈꯣꯏ ꯀꯔꯤꯗ ꯁꯣꯏꯔꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏ ꯏꯟꯁꯄꯦꯛꯁꯟ ꯆꯠꯆꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ
adagi ipa sing lairaga su pau adum pibiro khoi changjar age adugumba sing adu awat apa mention jana bagi tanja ma heng si laujai ado ngasi lengbirak leba sing dai yauraga su uido sing na pau pibiro imaibel sing na su pau pibiro haibadu thamjari akhoi mioi ba moina akhoi loina makti elected khuding maksina pininge benefit khuding makse adubu pibadi ngamjada ba habdi wat hoba awat pa ba se adum maklai adubu akhoi punna men khatminasi ahan ba akon ba haibadu leibagini anai thamjage awar pa sing adu pau pibiyu adum men khatna ba ayaba adagi akhoi leikidaba singda mention ba yabana kana lei habdu akhoi punna tanajara kanda akhoi awar pa sing adu men khatjage aba wafam chu thamjari adu ngasigi tanja si lojaraga hayengi pung ama makhai sida akhoi wido singna pension phangdaba sing benefit sing adugi tanja adu lounaba panchayat ghar de lengbiro na thamjari amukasu aduna akoina nupi da chathaba crime singda ngasi adugi matik akoigi civil organization singna amadi laingakna makhoi da chairak pini na di hai adubu pi basu yawi adubu henna mapung phana pi da banara lepa leitana nupi da otpa miot minai adum chathari mayam tabiramni laingak ki akoigi Narendra Modi ji na hai beti basao beti parao nupi singbu hingallo angang nupi singbu yokhat piu puknung da leiba angang nupi bu nupi ne khangaga da hatok piganu yam toina toina lauba adugumba kholauni adubu madumak lepa leite aikoina nupi singbu ta sengna chingkhat pirabra yokhat pirabra haragadi nupi aikoina nupi akoi se adum manghanjari neba aduna aikoi nupi singna hen afaba khunai ama puthokna ba amadi tungi senbit lon phanna bagi dama akoi suba nongba lepoisi angamba thakta akoi ngamjaba thakta phisa lonsa oiro embroidery oiro amadi ensang napion boiro akoi leptana chatlaga dum isai su thaiba hena phanaba akoi punna mu madaida awat apa men khatmina bagi tanja mayam laura kanda yumda ai sima watle na leiraga di aina su tajaroi akoi elected ataina su taroi doine aduna yariba makai amaga maga pau phauna ba adugumba tanja do khoi he pullaga di phangdoine ba adu punbagi thabaksima iwat wat pana maram oirakanda akhoi se chokhat pasima su iwat wat lena thamjage aduna imai bel singna khoina vote khomba matamda laaga di khomai amuk ging biradren adum hainam niko adu haibi doi saru amana amagi awat padu pau tadragadi ai isa su la oidoini elected atai su la oidoini aduna awat apa awat padi awat pangaktani adubu kharadam men khatpa ngamnabagi tanja adu pibiraga hena sothaba singbu akhoi masen khut paiduna chingkhatlakanda akhoi masen manaba khunayam semakanda akhoi masen nupi singse adugi matik aphaba chawkhatpa senmit rol leiba angam mateng pangnaraga akhoi pun hona minasibu wafam thamjari duwa ngasaidagi matam lobjaraga akhoi na iste sem saba loitringai ima iben iste inem singna lengbirak padumak achoba lamalam ton sinjare aduga matung taba lakadaba aikoigi nupigi palonsi henna chauna paksanna akoi masen amaga maga mating pangaga pangthok minasi haibo wafam chu thamjari penba pendaba thamdana ngasi Khurai Nandeibam Leikai gram panchayat na sinjaduna aikoigi ise inem singda ngamjaba khudol khara pibase harau harau logbiyu loinana adombu punsigi hoigi lamanton sinjare amadi tawungamba ngamdaba mayam leibanina penba pendaba thambiganu nasani nanauni punamak adomna angang haba ahal haba leitana aikoida takpiba yaba aikoida pibiba yaba adugumba pautak pibiyu angang haba leite ahal haba leite tamba base loiba naide akhang basu loiba naide angang na sokhoide hen khangi adumba sothaba singdo ima ise inem singna aikoida nasana nawo moina takpira kanda afaba समाज में पुनः सेमिनारसी है वफम से थमगा लोइना ngasi asamba khudol sing ase harauna purakanda mathangi akhoi nupi gi palan se hana pak sana chauna pangthok minasi amadi sanmitlon leiba adugumba afaba Leikai khunai ama amaga maga men khatlaga oiminarasi pukning da thamjanbi ganu adongi pendaba kharadama oiraga su nasana na okhoina pangjaba ngambagi tanja adu ngasi gi mayap ki thong sida aina nizari pibiyu
nasa nanaw ni khallaga awatpa aina si pen khide si noida haining wada si tobi khite miyoi ba se pen da ba songning ba dum lai nei ko aduna angam ba pangna na bagi tanja do ngasi khoi honorable MLA gi loina bisula e khoi jila prasad su lai re adum PBU khoi da pau aduga punna phambagi tanja do su pira kanda awatpa dum menkhatoi wat le khangoi toine ba aduna apen pen da mayam do toina phamina si arai ba chamina si arai ba setmina si hingmina si khoi aduga da khoi achouba samaj chawkhatpa setminro leiba kamaina ohen sige kaido khoi semkhatmina se bo pham se thamaga matam yam sangna lojare waro biroi punamukna ngakpirangani ha bo pham se tamatian sinjari Koi kai khumna jari bi ngasigi program asigi president ona election biribi ichena adi mayam da wafam khara thambi khara bagi tungda koi ngasigi women's day ga mari lainana lengbir aliba halaman ima ben khoi khuding ma khoi ngasigi stage da lengkhat piraga koi panchayat ki maikai dagi koi na yam chamla ba khudon amamam khak khoi kumjara age duga khoi makhada leidi ma mayam da khoi panchayat ki site gi angamba khudon pora sitam na bagi tanja du lojage koi dais ta phambiri ba kai khumna jari bi singbu khoi khudon pora si pimina si hai ajari
ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯌꯥꯝꯅ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯖꯤꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯖꯤꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯇꯝꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦ ꯑꯩꯈꯣꯏ ꯄꯥꯂꯟ ꯇꯧꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯁꯤꯟꯖꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯆꯤꯞ ꯒꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯅꯝꯖꯕꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯅꯪꯍꯧꯗꯕ ꯑꯩꯈꯣꯏ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯆꯤꯞ ꯒꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯖꯤꯂꯥ ꯄꯔꯤꯁꯠ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛ Nandeibam Leikai GPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLAꯒꯤ ꯂꯣꯏꯅꯕꯤ ꯂꯩꯁꯥꯝꯊꯦꯡ ꯑꯕꯦ ꯑꯩꯈꯣꯏ ꯁꯤꯁꯨ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯒꯤ ꯑꯩꯈꯣꯏ GPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯟꯗꯔꯗ ꯀ꯭ꯂꯕꯀꯤ ngasi program asida yamna achauba thodang lobiriba club asigi hujik presidentgi pham paibiriba Sri Waikhom Tarun Kumar Singh aikoina guest of honor oinabagidamak haijaruba matamda harau harau yabirabagidamak Gram Panchayat ki maikaidagi nolukchabaga loinana thagatba phongdoksari loinana ngasigi program asibu karida soikigadagi haina cheksina senabiribi ngasigi program asigi thabu ibiribi ise busu Gram Panchayat ki maikaidagi nolukchabaga loinana thagatba phongdoksari loina loinana ngasigi asigom laba Women's Day gi thorongga mari leinana lengbirakliba atopa GP dagi lengbirakliba ahan sing ima ibe nungsiraba ichinina phai khudingmak pusu Gram Panchayat ki maikaidagi nolukchabaga loinana thagatba phongdoksari loinana aikoina ngasi tawjariba program sing asi aikoi mafam asida yam piktakna tawragasu atopa aikoi tongan ba electronics print amadi electronics media da aikoi pau santok piriba ichin inau singbu aikoi khudakta aikoina haijaragasu matam chana lengbirakuna ngasigi pau sing asibu santok pibagidamak press pusu Gram Panchayat ki maikaidagi ikai khumna chambaga loinana thagatpa phongdoksari loinana ngasigi live thabiriba ichin inau singbasu aikoi khudakta haijabani khudakta hairagasu asigum laba nupi singi oiba ikai khumna ba utpagi thoram Women's Day ga mari leinana pangthok chaba program asida aikoi live thabiriba ichin inau singbasu Gram Panchayat ki maikaidagi nolok chabaga loinana thagatpa phongdoksari loinana club asigi thau pubiriba ichin inau khai kudingmak pusu aikoina mateng pangnabagidamak haijarubada club na harau ayaba piduna ngasai ayuktagi aikogi angamba mateng pangbibagidamak Gram Panchayat ki maikaidagi ikai khumna jabaga loina thagatpa phongdoksari loina ngasigi stage asisu aikoi tajhala da khudakta aikoi phone toraga sinbi langbina ba tajhala da semina ba harubani aikoi sound singer aikoi gi ngasigi program asida aikoina khudakta hairuba matamda harau loina mak yadana yabiduna khoi program asimu mapung phan binabagidamak lengbirakliba khwai khudingmakpu Gram Panchayat ki maikaidagi thagatpa phongdoksari lengbirakliba khudingmakpu amuka hana Gram Panchayat ki maikaidagi thagatpa phongdoksari loinana ngasigi program asi ahan bagi oina aikoi matang aswaida loisinjare loinana aikoi si program loisalba matungda aikoi nungairaba isai nomaigi program ama thamjari koigi Leikai asda leibiriba ichin nau khwai khudingmangna koi punna isai taminasi haijaba waron adu thamjaraga hujiki oinadi program loisinjare